ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯤꯇꯥꯕꯣꯟꯒꯤ ꯑꯇꯤꯡꯕ ꯑꯣꯏꯅ ꯇꯧꯔꯒꯦ ꯑꯇꯤꯡꯕ ꯁꯦꯝꯕ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕꯁꯤ ꯍꯥꯃꯩꯅꯤ ꯍꯥꯃꯩꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯇꯤꯡꯕ ꯁꯦꯝꯕ ꯌꯥꯔꯣꯏꯗꯣꯏꯅꯤ ꯃꯊꯪꯗ ꯆꯣꯏꯁꯇ ꯁꯦꯝꯖꯗꯧꯔꯤꯕ ꯄꯥꯔꯠ ꯑꯗꯨ ꯂꯩꯕꯥꯛꯀꯤ ꯆꯐꯨꯅ ꯈ꯭ꯋꯥꯏ ꯕꯦꯁꯅꯤ ꯑꯇꯤꯡꯕꯗꯨ ꯃꯍꯥꯎ ꯌꯥꯝ ꯂꯩꯗꯣꯏꯅꯤ ꯂꯩꯕꯥꯛꯀꯤ ꯆꯐꯨꯗ ꯁꯨꯝꯕꯗ ꯇꯧꯕꯒ ꯃꯍꯥꯎ ꯈꯦꯠꯅꯒꯅꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯣ ꯇꯧꯔꯒ ꯌꯨꯝꯗ ꯑꯗꯨꯝ ꯆꯐꯨꯒꯤ ꯂꯩꯕꯥꯛꯁꯤꯅ ꯈ꯭ꯋꯥꯏ ꯕꯦꯁꯅꯤ ꯑꯇꯤꯡꯕ ꯁꯦꯝꯕꯗ ꯍꯥꯏꯕꯗꯤ ꯃꯥꯗꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯆꯪꯕ ꯉꯝꯕꯅꯤꯅ ꯍꯌꯦꯡ ꯐꯔꯃꯦꯟꯇꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯈꯨꯗꯣꯡꯆꯥꯕꯗꯣ ꯃꯥꯅ ꯍꯦꯜꯂꯛꯄꯒꯤ ꯑꯇꯤꯡꯕꯗꯣ ꯃꯍꯥꯎ ꯌꯥꯝ ꯂꯩꯕ ꯍꯦꯟꯗꯣꯏꯅꯤ ꯃꯌꯥꯝ ꯁꯤꯇꯥꯕꯣꯟꯁꯤ ꯇꯧꯕ ꯍꯧꯔꯒꯦ ꯁꯤꯇꯥꯕꯣꯟꯁꯦ ꯑꯄꯠꯄ ꯑꯣꯏꯔꯁꯨ ꯌꯥꯕꯅꯤꯀꯣ ꯑꯇꯤꯡꯕ ꯁꯦꯝꯕꯩꯗꯤ ꯈꯨꯏꯖꯤꯜꯂꯛꯑꯕ ꯌꯥꯝ ꯃꯅꯝ ꯐꯖꯅ ꯅꯨꯡꯁꯤꯌꯦ ꯁꯤꯇꯥꯕꯣꯟꯒꯤ ꯑꯇꯤꯡꯕꯁꯦ ꯌꯥꯝ ꯍꯥꯎꯕꯅꯦ ꯍꯩꯇꯨꯞꯀꯤꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯍꯩꯖꯤꯡ ꯐꯖꯅ ꯐꯥꯔꯕꯒꯤ ꯃꯅꯝ ꯐꯖꯅ ꯅꯨꯡꯁꯤꯔꯦ ꯌꯥꯝ ꯍꯥꯎꯔꯅꯤ ꯁꯤꯒꯤ ꯃꯀꯨꯁꯤꯁꯨ ꯂꯦꯝ ꯃꯥꯡꯍꯟꯗꯕꯤꯗ ꯑꯗꯨꯝ ꯑꯣꯔꯒꯥꯅꯤꯛ ꯂꯤꯀ꯭ꯋꯤꯠ ꯐꯔꯇꯤꯂꯥꯏꯖꯔ ꯁꯦꯝꯃꯗꯤ ꯑꯗꯨꯝ ꯍꯥꯞꯆꯤꯟꯈꯤꯕ ꯌꯥꯔꯦ ꯃꯊꯪꯗ ꯍꯥꯃꯩꯁꯤ ꯇꯧꯗꯣꯏꯅꯤ ꯁꯨꯒꯥꯏꯗꯣꯏꯅꯤ ꯍꯥꯃꯩꯒꯤ ꯆꯥꯡꯁꯤ ꯑꯃ ꯊꯥꯛꯑꯗꯤ ꯌꯥꯝꯃꯟꯗꯧ ꯃꯥꯜꯂꯦ ꯍꯥꯃꯩꯁꯤ ꯍꯥꯞꯄ ꯃꯇꯝꯗ ꯆꯥꯡ ꯌꯦꯡꯉꯒ ꯍꯥꯞꯄꯤꯒꯗꯧꯅꯦ ꯌꯥꯝ ꯍꯥꯞꯆꯤꯜꯂꯁꯨ ꯑꯇꯤꯡꯕꯁꯤ ꯃꯍꯥꯎ ꯂꯣꯏ ꯃꯥꯡꯕꯅꯦ ꯄꯨꯝꯗꯕ ꯍꯦꯟꯃꯜꯂꯒ ꯄꯨꯝꯈꯤꯗꯣꯏꯅꯤ ꯍꯦꯟꯅ ꯑꯗꯨꯅ ꯆꯥꯡ ꯌꯦꯡꯉꯒ ꯍꯥꯞꯄꯤꯒꯗꯧꯅꯦ ꯍꯥꯃꯩꯁꯤ ꯌꯥꯝꯃꯜꯂꯁꯨ ꯌꯥꯝ ꯊꯤ ꯍꯥꯎꯇꯕꯅꯦ ꯑꯇꯤꯡꯕꯁꯦ ꯁꯤꯐꯧ ꯌꯥꯝꯃꯜꯂꯦ ꯑꯩꯅ ꯈꯔ ꯂꯧꯊꯣꯛꯑꯒ ꯁꯨꯕꯁꯤꯐꯥꯎ ꯌꯥꯝꯃꯜꯂꯦ ꯐꯖꯅ ꯄꯣꯈꯥꯏꯕꯤꯔꯒ ꯊꯨꯝ ꯆꯤꯅꯤ ꯇꯧꯔꯒ ꯇꯣꯈꯥꯏꯔ ꯆꯥꯕ ꯐꯖꯅ ꯍꯥꯎꯔꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯆꯐꯨꯁꯦ ꯁꯤꯅ ꯃꯇꯝꯗ ꯑꯍꯟꯕ ꯑꯣꯏꯔꯗꯤ ꯈꯨꯗꯛꯇ ꯇꯧꯕ ꯌꯥꯗꯕꯅꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯐꯖꯅ ꯏꯁꯤꯡ ꯇꯤꯡꯕꯤꯔꯒ ꯃꯇꯨꯡꯗ ꯌꯨꯁ ꯇꯧꯒꯗꯕꯅꯤ ꯅꯠꯇ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯃꯆꯨꯝ ꯌꯥꯎꯔꯤꯕꯁꯦ ꯂꯣꯏ ꯆꯨꯞꯊꯣꯛꯈ꯭ꯔꯒ ꯑꯩꯈꯣꯏ ꯐꯔꯃꯦꯟꯇꯦꯁꯟ ꯇꯧꯕꯗ ꯌꯥꯔꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯆꯐꯨ ꯑꯍꯟꯕ ꯑꯣꯏꯔꯗꯤ ꯅꯣꯡꯃ ꯐꯖꯅ ꯏꯁꯤꯡ ꯇꯤꯡꯕꯤꯕ ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯠ ꯅꯤꯅꯤ ꯏꯁꯤꯡ ꯇꯤꯡꯕꯤꯔꯒ ꯌꯨꯁ ꯇꯧꯒꯗꯕꯅꯤ ꯍꯥꯞꯄ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯐꯤ ꯑꯃꯅ ꯀꯨꯞꯁꯤꯜꯂꯒ ꯁꯨꯃꯥꯏꯅ ꯊꯝꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯄꯥꯏꯊꯣꯛꯈ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯒꯤ ꯂꯪꯅ ꯌꯥꯝ ꯇꯥꯏꯠ ꯑꯣꯏꯗꯕꯤꯗ ꯀꯤꯔ ꯊꯝꯗꯣꯏꯅꯤ ꯇꯥꯏꯠ ꯌꯥꯝ ꯑꯣꯏꯗꯕꯤꯗ ꯀꯕꯛ ꯀꯕꯛ ꯀꯤꯗꯣꯏꯅꯤ ꯑꯗꯨꯒ ꯃꯇꯨꯡꯗ ꯔꯨꯝ ꯇꯦꯝꯄꯔꯦꯆꯔꯗ ꯑꯗꯨꯝ ꯊꯝꯕꯤꯕ ꯌꯥꯔꯦ ꯅꯨꯃꯤꯠ 6 ꯊꯝꯗꯣꯏꯅꯤ ꯅꯨꯃꯤꯠ 6 ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯃꯤꯟꯅꯔꯁꯤ ꯉꯁꯤ ꯅꯨꯃꯤꯠ 6 ꯁꯨꯕꯅꯦ ꯑꯇꯤꯡꯕꯁꯦ ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯨꯝ ꯑꯇꯤꯡꯕꯁꯦ ꯑꯗꯨꯝ ꯅꯨꯃꯤꯠ 6 ꯁꯨꯕꯗ ꯑꯗꯨꯝ ꯍꯧꯕꯅꯤ ꯉꯁꯤ ꯐꯖꯅ ꯍꯧꯔꯤꯁꯦ ꯃꯅꯝ ꯅꯝꯃ ꯌꯦꯡꯒꯦ ꯃꯅꯝ ꯐꯖꯅ ꯅꯨꯡꯁꯤꯔꯦ ꯑꯇꯤꯡꯕꯁꯤ ꯑꯦꯅꯤ ꯑꯇꯤꯡꯕ ꯁꯦꯝꯕꯗ ꯌꯥꯝ ꯂꯥꯏꯅ ꯑꯗꯨم ꯍꯧꯕꯅꯦ ꯑꯩꯈꯣꯏ ꯍꯥꯃꯩ ꯆꯥꯡꯁꯦ ꯐꯖꯅ ꯍꯥꯞꯄꯤꯕ ꯃꯇꯝꯗ ꯑꯗꯨꯝ ꯅꯨꯃꯤꯠ 6 ꯁꯨꯕꯗ ꯑꯗꯨꯝ ꯐꯖꯅ ꯍꯧꯕꯅꯦ ꯅꯨꯃꯤꯠ 6 ꯁꯨꯕ ꯃꯇꯨꯡꯗ ꯏꯁꯤꯡ ꯍꯥꯞꯄꯤꯗꯣꯏꯅꯦꯕ ꯏꯁꯤꯡ ꯍꯥꯞꯇ꯭ꯔꯤꯀꯥꯟꯗ ꯁꯤꯒꯤ ꯆꯤꯅꯤꯁꯤ ꯍꯥꯞꯄꯤꯒꯦꯁꯨ ꯍꯥꯞꯄꯤꯔꯣꯏꯒꯦꯁꯨ ꯏꯁꯥꯒꯤ ꯑꯄꯥꯝꯕꯅꯤ ꯁꯤ ꯃꯉꯥꯜ ꯆꯤꯅꯤ ꯀꯧꯋꯦ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯆꯤꯅꯤ ꯍꯥꯞꯄꯩ ꯃꯍꯨꯠꯇ ꯁꯤꯒꯤ ꯃꯉꯥꯜ ꯆꯤꯅꯤꯁꯤ ꯑꯣꯏꯅ ꯍꯥꯞꯅꯩ ꯃꯌꯥꯝꯅ ꯁꯦꯝꯕ ꯃꯇꯝꯗ ꯍꯥꯞꯇ꯭ꯔꯒꯁꯨ ꯌꯥꯏꯀꯣ ꯆꯤꯅꯤꯁꯨ ꯍꯥꯞꯇ꯭ꯔꯒꯁꯨ ꯌꯥꯏ ꯍꯥꯞꯀꯦ ꯍꯥꯏꯔꯒꯗꯤ ꯃꯉꯥꯜ ꯆꯤꯅꯤꯁꯤ ꯑꯣꯏꯅ ꯍꯥꯞꯅꯩ ꯃꯉꯥꯜ ꯆꯤꯅꯤꯁꯤ ꯍꯥꯞꯄꯤꯕ ꯃꯇꯝꯗ ꯃꯔꯨ ꯌꯥꯝꯃꯕꯗ 10ꯒꯤ ꯆꯥꯡ ꯑꯩꯒꯤ ꯄꯣꯠꯁꯤꯗꯗꯤ ꯃꯔꯨ 10ꯒꯤ ꯁꯨꯝ ꯆꯥꯡ ꯍꯥꯞꯄꯗ ꯌꯥꯔꯦ ꯑꯗꯨ ꯌꯥꯝꯃꯛꯑꯒꯗꯤ ꯑꯗꯨꯝ ꯆꯥꯡ ꯌꯦꯡꯉꯒ ꯍꯥꯞꯄꯤꯕꯌꯥꯏ ꯁꯤꯒꯤ ꯃꯔꯨ 10 ꯃꯨꯛꯈꯛꯁꯤꯒ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯆꯤꯅꯤ ꯍꯥꯞꯀꯦ ꯍꯥꯏꯔꯗꯤ ꯈꯨꯕꯥꯛ ꯑꯃ ꯇꯪꯈꯥꯏꯒꯤ ꯆꯥꯡ ꯃꯥꯟꯅꯔꯛꯇꯣꯏꯅꯦꯕ
ꯍꯥꯏꯗꯤ ꯁꯤꯒꯤ ꯃꯔꯨ ꯑꯃꯅꯤꯁꯤꯒ ꯅꯣꯔꯃꯦꯜ ꯆꯤꯅꯤꯒ ꯈꯦꯠꯅꯕꯁꯦ ꯑꯗꯣ ꯅꯣꯔꯃꯦꯜ ꯆꯤꯅꯤꯗꯤ ꯍꯥꯞꯅꯗꯦ ꯃꯉꯥꯜ ꯆꯤꯅꯤ ꯑꯣꯏꯅ ꯍꯥꯞꯅꯩ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯏꯁꯤꯡ ꯍꯩꯖꯤꯟꯕ ꯅꯨꯃꯤꯠꯁꯤꯗ ꯍꯥꯞꯅꯗꯣꯏꯅꯦꯕ ꯍꯥꯞꯀꯦ ꯍꯥꯏꯔꯒꯗꯤ ꯁꯤ ꯆꯤꯅꯤꯁꯦ ꯍꯥꯞꯄꯁꯦ ꯏꯁꯥꯒꯤ ꯆꯣꯏꯁꯅꯤ ꯁꯨꯃꯥꯏꯅ ꯏꯁꯤꯡ ꯍꯩꯖꯤꯟꯕꯤꯔꯒ ꯁꯤ ꯁꯨꯃꯥꯏꯅ ꯏꯁꯤꯡ ꯍꯩꯖꯤꯟꯕꯤꯔꯒ ꯑꯗꯨꯝ ꯑꯃꯨꯛ ꯈꯨꯝꯖꯤꯜꯂꯒ ꯑꯗꯨꯝ ꯊꯝꯕꯤꯈꯤꯕ ꯌꯥꯔꯦ ꯁꯤ ꯊꯝꯕꯒ ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯁꯨꯕꯗ ꯑꯣꯠꯇ꯭ꯔꯁꯨ ꯌꯥꯏ ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯁꯨꯕꯗ ꯂꯧꯊꯣꯛꯇꯣꯏꯅꯤ ꯁꯤ ꯀꯤꯕ ꯃꯇꯝꯗ ꯆꯦꯠꯅꯗꯤ ꯀꯤꯔꯨꯅꯨ ꯁꯨꯝ ꯄꯥꯏꯊꯣꯛꯈ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯒꯤ ꯁꯨꯝ ꯀꯤꯕꯩ ꯋꯥꯅꯤ ꯀꯤꯗ꯭ꯔꯒꯁꯨ ꯌꯥꯏ ꯑꯗꯨꯝ ꯔꯨꯝ ꯇꯦꯝꯄꯔꯦꯆꯔ ꯑꯃꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯍꯥꯟꯅ ꯊꯝꯈꯤꯕꯗꯨ ꯑꯣꯏꯔꯁꯨ ꯅꯠꯇ꯭ꯔꯒꯁꯨ ꯃꯐꯝ ꯑꯃꯗ ꯔꯨꯝ ꯇꯦꯝꯄꯔꯦꯆꯔꯗ ꯑꯗꯨꯝ ꯊꯝꯕꯤꯔꯒ ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯁꯨꯕꯗ ꯂꯧꯊꯣꯛꯇꯣꯏꯅꯤ ꯑꯗꯨꯝ ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯊꯣꯛꯑꯒ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯨꯗꯗꯤ ꯊꯛꯄ ꯌꯥꯔꯅꯤ ꯃꯌꯥꯝ ꯉꯁꯤ ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯁꯨꯕꯅꯦ ꯍꯥꯡꯇꯣꯛꯑꯒ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤ mahau tawminnarasi ꯃꯍꯥꯎ phone da ꯑꯁ ꯇꯨ ꯐꯖꯔꯦ maji ni ꯇꯨ 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 mamam nangi natte sidi ꯆꯨꯝꯊꯣꯛꯑꯒ ꯑꯗꯨꯝ ꯊꯛꯄꯤꯕ ꯌꯥꯔꯦ ꯃꯅꯝꯒꯁꯦ ꯐꯖꯅ ꯅꯨꯡꯁꯤꯌꯦ machu jam fazai ꯃꯆꯨ ꯐꯖꯅ ꯐꯖꯩꯌꯦ ꯐꯖꯔꯦ fazan tare shimade ꯇꯦꯁ ꯇꯧꯒꯦ ꯃꯍꯥꯎ ꯀꯝꯗꯧꯕ ꯍꯥꯏꯗ we nang ꯇꯨ thakade ꯃꯌꯥꯝ palim nang thakade sidi ꯍꯥꯎꯋꯦ ꯁꯤꯇꯥꯕꯣꯟ ꯃꯅꯝ ꯐꯖꯅ ꯀꯩꯅꯣ ꯃꯍꯥꯎ ꯂꯩꯍꯜꯂꯒ ꯑꯇꯤꯡꯕꯒꯤ ꯌꯥꯛꯂꯤ ꯐꯖꯅ ꯍꯥꯎꯋꯦ lapona ma hekte ara shimade ꯑꯗꯣ ꯁꯤ ꯊꯝꯕꯤꯕ ꯃꯇꯝꯗ ꯕꯣꯇꯜ ꯍꯥꯜꯂ ꯊꯝꯕ ꯃꯇꯝꯗ ꯅꯨꯃꯤꯠ ꯐ꯭ꯔꯤꯖꯇ ꯐꯖꯅ ꯊꯝꯃꯗꯤ 10 daysꯀꯤ ꯆꯥꯡ ꯊꯝ ꯌꯥꯕꯅꯦ ꯐ꯭ꯔꯤꯖꯇ ꯊꯝꯗ꯭ꯔꯗꯤ 6 day 7 daysꯇꯪ ꯊꯝꯕ ꯌꯥꯕꯅꯦ ꯑꯗꯣ ꯍꯧꯔꯛꯄꯗꯗꯤ ꯄ꯭ꯔꯦꯁꯔ ꯌꯥꯝ ꯀꯥꯕꯅꯦ ꯃꯈꯨꯝ ꯆꯦꯠꯅ ꯂꯩꯁꯤꯜꯂ ꯊꯝꯃꯗꯤ ꯑꯗꯨꯝ ꯃꯈꯨꯝ ꯆꯦꯠꯍꯟꯗꯕ ꯅꯠꯇ꯭ꯔꯒꯅ ꯅꯣꯡꯃꯒꯤ ꯈꯖꯤꯛꯁꯦ ꯍꯥꯡꯇꯣꯛꯄꯤꯔꯒ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯐꯖꯔꯦ ꯇꯨ ꯄꯨꯂꯞ ꯊꯛ ꯌꯥꯔꯅꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ